ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯍꯧꯁꯥꯒꯨꯝꯕꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩꯒꯤ ꯃꯤꯡꯁꯤ ꯄꯥꯔꯤꯇꯣꯟ ꯀꯧꯏ꯫ ꯊꯧꯗꯣꯛꯁꯤ 2012ꯗ ꯑꯩ ꯏꯁꯥꯅ ꯃꯐꯝ ꯑꯗꯨꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯏꯁꯥꯒꯤ ꯀꯣꯂꯦꯖꯀꯤ ꯂꯥꯁ ꯏꯌꯔ ꯃꯇꯝꯁꯨꯅꯤ꯫ ꯊꯕꯛ ꯁꯨꯐꯝꯗ ꯂꯩꯇ ꯄꯩꯁꯥꯒꯤ ꯃꯊꯧꯗꯤ ꯁꯨꯝ ꯇꯥꯔꯛ ꯃꯤꯅꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤ ꯌꯨꯝꯗ ꯑꯗꯨꯝ ꯄꯨꯡꯂꯩꯗ ꯂꯩꯌꯨ, ꯅꯃꯥ ꯅꯄꯥ ꯂꯩꯔꯤꯕꯨ ꯃꯈꯣꯏꯅ ꯊꯥꯛꯆꯅꯤ, ꯉꯝꯅꯕ ꯇꯧꯖꯅꯤ, ꯄꯩꯁꯥ ꯇꯥꯟꯕ ꯆꯠꯄꯒꯤ ꯃꯇꯝ ꯋꯥꯠꯂꯤ ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯁꯣꯝꯗꯗꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯎꯕ ꯉꯝꯗꯕ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯠꯄ ꯀꯌꯥꯁꯤꯗꯤ ꯅꯨꯡꯇꯤꯒꯤ ꯑꯩꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯈꯟꯖꯜꯂꯛꯄꯗ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯉꯝꯗꯦ꯫ ꯊꯤꯕꯨ ꯊꯤꯔꯒꯗꯤ ꯍꯣꯠꯄꯨ ꯍꯣꯠꯅꯔꯒꯗꯤ ꯆꯥꯎꯗꯕ ꯑꯗꯨꯝ ꯑꯩꯈꯣꯏꯒ ꯆꯥꯟꯅꯖꯕ ꯊꯕꯛ ꯁꯤꯟꯐꯝ ꯑꯃꯗꯤ ꯑꯗꯨꯝ ꯐꯪꯏ ꯍꯥꯏꯗꯨꯅꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯁ꯭ꯀꯨꯜ ꯑꯃꯗ ꯑꯣꯖꯥ ꯑꯣꯏꯅꯕꯒꯤ ꯊꯕꯛ ꯑꯃ ꯐꯪꯉꯝꯃꯤ꯫ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅꯁꯨ ꯄꯤꯛꯏꯉꯩꯗꯒꯤ ꯑꯩꯁꯦ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏꯁꯨ ꯑꯗꯨꯝ ꯌꯥꯎꯖꯔꯛꯏ꯫ ꯃꯤꯑꯣꯏꯕꯁꯦ ꯃꯈꯜ ꯌꯥꯝꯃꯤ ꯍꯥꯏꯗꯨꯅꯤ꯫ ꯍꯣꯠꯅꯖꯔꯒ ꯈꯪ ꯍꯩꯕ ꯍꯦꯟꯕ ꯑꯃ, ꯑꯗꯨꯒ ꯈꯤꯇꯪꯗꯗ ꯈꯪ ꯍꯩꯕꯅ ꯍꯦꯟꯕ ꯍꯥꯏꯕ ꯑꯃ, ꯃꯗꯨꯗ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅꯁꯨ ꯈꯤꯇꯪꯗꯗ ꯈꯪ ꯍꯩꯖꯕꯅ ꯍꯦꯟꯕ ꯍꯥꯏꯗꯨ ꯑꯣꯏꯖꯩ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯧꯖꯤꯛꯀꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯑꯩꯅ ꯑꯣꯖꯥ ꯑꯣꯏꯕ ꯆꯠꯂꯝꯗꯥꯏ ꯏꯃꯥ ꯕꯕꯥꯗꯁꯨ ꯑꯩꯅ ꯋꯥꯔꯤ ꯇꯧꯔꯝꯃꯤ꯫ ꯕꯕꯥ ꯏꯃꯥ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯑꯣꯖꯥ ꯑꯣꯏꯕ ꯆꯠꯂꯨꯔꯒꯦ, ꯃꯇꯝ ꯈꯔ ꯑꯥꯗ ꯑꯗꯨꯝ ꯂꯩꯔꯨꯔꯅꯤ, ꯃꯔꯛ ꯃꯔꯛꯇ ꯑꯩ ꯌꯨꯝꯗ ꯀꯨꯝꯃꯛꯀꯦ, ꯁ꯭ꯀꯨꯜꯗꯨꯒꯤ ꯁꯨꯇꯤ ꯂꯩꯔꯛꯄꯗ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥ ꯏꯃꯥꯅꯁꯨ ꯑꯩꯕꯨ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤ꯫ ꯏꯁꯥꯅ ꯇꯧꯒꯦ ꯈꯜꯂꯤꯕꯗꯨ ꯃꯗꯨ ꯌꯥꯝꯅ ꯐꯩ, ꯆꯦꯛꯁꯤꯟꯅ ꯆꯠꯂꯨ, ꯄꯩꯁꯥꯗꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯒꯤ ꯇꯥꯟꯒꯗꯕꯅꯤ, ꯆꯍꯤ ꯂꯩꯇꯦ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯍꯥꯏꯕꯤꯔꯛꯏ꯫ ꯑꯁꯨꯝꯅ ꯕꯕꯥ ꯏꯃꯥꯅꯁꯨ ꯑꯌꯥꯕ ꯄꯤꯕꯤꯔꯦ꯫ ꯑꯩꯁꯨ ꯅꯨꯃꯤꯠ ꯊꯥ ꯑꯐꯕ ꯄꯨꯡꯐꯝ ꯑꯐꯕ ꯈꯟꯗꯨꯅ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯑꯣꯖꯥ ꯑꯣꯏꯔꯨꯅꯕ ꯂꯥꯛꯑꯝꯃꯤ꯫ ꯂꯝꯁꯨ ꯈꯔ ꯂꯥꯞꯄꯅꯤꯅ ꯑꯩꯗꯤ ꯍꯪꯒꯠ ꯍꯟꯗ ꯉꯝꯃꯣꯏꯗꯕꯅꯤꯅ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯋꯥꯔꯗꯦꯟ ꯑꯣꯏꯅꯁꯨ ꯄꯨꯗꯣꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯁ꯭ꯀꯨꯜ ꯃꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝꯅꯆꯤꯡꯕꯁꯤ ꯋꯥꯔꯤ ꯄꯥꯊꯣꯔꯛꯏꯕ ꯏꯌꯥꯝꯕꯁꯤꯗ ꯑꯩꯅ ꯍꯥꯞꯄꯤꯔꯛꯀꯅꯨ ꯍꯥꯏꯖꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯅ ꯋꯥꯔꯤ ꯏꯔꯛꯄ ꯃꯇꯝꯗꯗꯤ ꯁ꯭ꯀꯨꯜ ꯃꯃꯤꯡ ꯂꯩꯐꯝꯅꯆꯤꯡꯕ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯞꯆꯩ꯫ ꯋꯥꯔꯤꯁꯤ ꯃꯈꯥ ꯑꯃꯨꯛ ꯆꯠꯊꯖꯔꯛꯑꯒꯦ꯫ ꯃꯐꯝ ꯑꯗꯨꯗ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯊꯨꯡꯉꯕ ꯃꯇꯝꯗ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯀꯦꯝꯄꯁ ꯐꯤꯜ ꯒ꯭ꯔꯥꯎꯟꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯏ, ꯂꯝꯁꯨ ꯃꯔꯥꯡ ꯌꯥꯝꯅ ꯀꯥꯏꯔꯝꯃꯤ꯫ ꯁ꯭ꯀꯨꯜ ꯀꯦꯝꯄꯁ ꯑꯗꯨꯒꯤ ꯍꯦꯛ ꯅꯥꯀꯟ ꯊꯪꯅꯅꯁꯨ ꯂꯝꯄꯥꯛ ꯑꯣꯏꯅ ꯇꯧꯕ ꯑꯄꯥꯛꯄ ꯂꯝꯍꯥꯡ ꯑꯃꯁꯨ ꯂꯩ꯫ ꯑꯗꯨꯒ ꯁ꯭ꯀꯨꯜ ꯀꯦꯝꯄꯁ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯤꯡ ꯂꯝꯄꯥꯛ ꯑꯣꯏꯅ ꯇꯧꯕ ꯂꯝꯍꯥꯡ ꯑꯗꯨꯒ ꯊꯪꯅꯅ ꯍꯦꯟꯄꯝ ꯑꯃꯁꯨ ꯂꯩ꯫ ꯑꯍꯥꯟꯕ ꯂꯥꯛꯄꯗꯨꯗ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯗꯨꯒꯤ ꯍꯦꯟꯄꯝ ꯑꯗꯨꯗꯒꯤ ꯕꯣꯔꯗꯤꯡꯗ ꯂꯩꯕ ꯁꯥꯇ꯭ꯔꯁꯤꯡꯗꯨ ꯏꯔꯨ ꯃꯥꯏꯊꯖꯕ, ꯈꯣꯡ ꯈꯨꯠ ꯍꯥꯝꯕ, ꯐꯤꯖꯨ ꯐꯤꯖꯥꯝ ꯇꯧꯕ ꯑꯗꯨꯗ ꯂꯣꯏꯅ ꯇꯧꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯩꯁꯨ ꯂꯥꯛꯇ ꯉꯥꯏꯔꯤꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯀꯔꯤ ꯇꯧꯏ ꯀꯔꯤ ꯊꯣꯛꯈꯤ ꯍꯥꯏꯕꯁꯤ ꯋꯥꯈꯟꯗ ꯀꯔꯤꯁꯨ ꯈꯜꯂꯝꯗꯦ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯗꯨꯝ ꯍꯥꯟꯅꯗꯨꯗ ꯑꯣꯖꯥ ꯑꯣꯏꯔꯝꯕ ꯈꯔꯒ ꯁꯥꯇ꯭ꯔ ꯈꯔꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯐꯝ ꯀꯥꯗꯨꯒꯤ ꯁꯦꯡꯗꯣꯛ ꯁꯦꯡꯖꯤꯟ ꯇꯧꯕꯒ ꯑꯗꯨꯝ ꯅꯨꯃꯤꯠꯇꯨꯃꯗꯤ ꯀꯣꯟꯅꯔꯝꯃꯤ꯫ ꯉꯁꯤꯁꯨ ꯑꯩꯒꯤ ꯗꯥꯏꯔꯤꯗ ꯏꯔꯤ ꯑꯩꯅ ꯑꯍꯥꯟꯕ ꯑꯣꯖꯥ ꯑꯣꯏꯕ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠꯇꯨ 2012ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯗꯦꯠ 10 ꯅꯨꯃꯤꯠꯁꯤꯗꯅꯤ꯫ ꯕꯣꯔꯗꯤꯡ ꯑꯗꯨ ꯅꯨꯄꯥꯒꯤꯅ ꯁ꯭ꯀꯨꯜ ꯑꯗꯨꯒ ꯑꯗꯨꯝ ꯄꯨꯜꯂꯤ, ꯑꯗꯨꯒ ꯅꯨꯄꯤꯒꯤꯅ ꯀꯤꯆꯟ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯇꯣꯉꯥꯟꯅ ꯁꯥꯡꯅ ꯇꯞꯊꯣꯛꯑꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤꯔꯣꯝꯒꯤꯁꯨ ꯋꯥꯔꯗꯦꯟ ꯅꯨꯄꯤꯁꯤꯡ ꯇꯣꯉꯥꯟꯅ ꯂꯩ, ꯑꯗꯨꯒ ꯅꯨꯄꯥꯔꯣꯝꯒꯤꯁꯨ ꯋꯥꯔꯗꯦꯟ ꯁꯥꯔ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯣꯉꯥꯟꯅ ꯂꯩ꯫ ꯑꯗꯨꯒ ꯑꯩꯅ ꯂꯩꯔꯤꯕ ꯀꯥꯁꯤꯅ ꯑꯉꯥꯡ ꯁꯥꯇ꯭ꯔ 5 ꯑꯃꯒ ꯑꯩꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗꯣꯔꯤꯕ ꯀꯥꯅꯤ꯫ ꯑꯗꯨꯒ ꯑꯇꯩ ꯑꯇꯣꯞꯄ ꯀꯥꯁꯤꯡꯗꯅ ꯁꯥꯇ꯭ꯔꯁꯤ ꯃꯈꯣꯏ 10 ꯂꯩꯍꯜꯂꯝꯃꯤ꯫ ꯀ꯭ꯂꯥꯁꯀꯤ ꯇꯥꯏꯃꯤꯡꯅ ꯃꯣꯔꯅꯤꯡꯒꯤꯅ ꯄꯨꯡ 6ꯇꯒꯤꯅ ꯄꯨꯡ 10 ꯐꯥꯎꯅꯤ, ꯑꯗꯨꯒ ꯂꯟꯆ ꯇꯥꯏꯃꯤꯡꯒꯤꯅ ꯄꯨꯡ 11 AM-ꯗꯅꯤ꯫ ꯀꯣꯆꯤꯡ ꯇꯥꯏꯃꯤꯡꯒꯤꯅ ꯑꯃꯨꯛ ꯄꯨꯡ 2ꯗꯒꯤꯅ ꯄꯨꯡ 3:30 ꯐꯥꯎꯅꯤ꯫ ꯕꯣꯔꯗꯤꯡꯒꯤ ꯅꯥꯏꯠ ꯁ꯭ꯇꯗꯤ ꯑꯋꯥꯔꯅ 6 PM to 7:15 ꯐꯥꯎꯅꯤ꯫ ꯃꯗꯨ ꯂꯣꯏꯔꯒ ꯄꯨꯡ 8:30ꯗ ꯆꯥꯛ ꯆꯥꯗꯣꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯗ ꯑꯩꯅ ꯀ꯭ꯂꯥꯁ 5ꯇꯒꯤ ꯀ꯭ꯂꯥꯁ 8 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯉꯥꯡꯁꯤ ꯁꯥꯏꯟꯁꯀꯤ ꯁꯕꯖꯦꯛꯁꯤ ꯇꯥꯛꯇꯣꯔꯤꯕꯅꯤ꯫ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯁꯦ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯇꯥꯛꯅꯕ ꯀ꯭ꯂꯥꯁ ꯂꯧꯕ ꯆꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯥꯔ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯗꯤ ꯑꯍꯥꯟꯕꯒ ꯑꯣꯏꯔꯦ ꯏꯀꯥꯏꯕꯒ ꯅꯣꯛꯅꯤꯡꯕꯒ ꯃꯥꯏꯁꯦ ꯕ꯭ꯂꯦꯛꯕꯣꯔꯗ ꯑꯗꯣꯝꯗ ꯑꯣꯟꯁꯜꯂꯒ ꯅꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯌꯥꯔꯦ ꯌꯥꯔꯦ ꯁꯤꯠ ꯗꯥꯎꯟ ꯀꯥꯏꯅꯁꯨ ꯍꯥꯏ꯫ ꯁꯨꯝ ꯃꯌꯥꯝꯗ ꯑꯩꯅ ꯑꯍꯥꯟꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯨꯅꯤ ꯍꯥꯏꯖꯔꯤꯕꯁꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪ ꯑꯩꯁꯦ ꯀ꯭ꯂꯥꯁ ꯑꯇꯩꯁꯨ ꯆꯪꯕ ꯍꯧꯔꯝꯃꯤ꯫ 15 days ꯃꯇꯨꯡ ꯑꯩꯗꯤ ꯑꯍꯥꯟꯕ ꯆꯪꯉꯛꯇꯒ ꯉꯥꯏꯔꯤ꯫ ꯈꯤꯇꯪ ꯏꯁꯥꯁꯦ ꯑꯦꯛꯇꯤꯚ ꯑꯣꯏꯅ ꯂꯩꯅꯕ, ꯐ꯭ꯔꯦꯁ ꯑꯣꯏꯅꯕ ꯍꯥꯏꯗꯅ ꯃꯐꯝꯗꯨꯒꯤ ꯑꯉꯥꯡ ꯁꯥꯇ꯭ꯔ ꯋꯥꯔꯗꯦꯟꯁꯤꯡ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯇꯨꯝꯕ ꯑꯃꯠꯇ ꯍꯧꯒꯠꯅꯔꯛꯇ꯭ꯔꯤꯉꯩ
ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛꯇꯤ ꯑꯩꯁꯦ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯂꯒ ꯍꯧꯖꯤꯛꯀꯤ ꯃꯃꯥꯡꯗ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯍꯦꯟꯄꯝ ꯑꯗꯨꯗ ꯑꯩꯁꯦ ꯆꯠꯂꯒ ꯏꯔꯨ ꯃꯥꯏꯊꯖꯕ ꯇꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛꯇꯤ ꯃꯐꯝ ꯑꯗꯨꯗ ꯑꯩꯅ ꯆꯠꯂꯒ ꯏꯔꯨ ꯃꯥꯏꯊꯖꯕ ꯇꯧꯕꯗ ꯏꯁꯥꯗ ꯀꯔꯤꯁꯨ ꯇꯧꯗꯦ, ꯋꯥꯈꯜꯗꯁꯨ ꯀꯌꯥ ꯀꯤꯕꯁꯦ ꯄꯣꯛꯑꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯐꯝꯗꯣ ꯈꯔꯗꯤ ꯆꯤꯛꯏ꯫ ꯑꯩꯅ ꯁꯥꯄꯣꯟ ꯁꯝꯄꯨꯅ ꯀꯣꯛꯁꯦ ꯇꯨꯝꯃꯤꯉꯩ ꯃꯤꯠ ꯎꯏꯁꯤꯜꯂꯤꯉꯩꯗꯨꯗ ꯑꯩꯒꯤ ꯃꯥꯡꯁꯤꯗ ꯃꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯗꯧꯅꯗꯤ ꯋꯥꯈꯜꯗ ꯍꯦꯛ ꯐꯥꯎꯏ꯫ ꯃꯗꯨ ꯄꯨꯝꯕ ꯑꯩꯒꯤ ꯋꯥꯈꯜꯅꯅꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯑꯩꯁꯦ ꯏꯆꯝ ꯆꯝꯅ ꯈꯟꯇꯣꯛꯑꯝꯃꯤ꯫ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯁꯤꯗꯗꯤ ꯅꯍꯥꯟꯈꯩ ꯑꯩꯅ ꯑꯌꯨꯛ ꯉꯟꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯂꯤꯕ ꯃꯇꯝꯁꯤꯡ ꯑꯗꯨꯗꯒꯤ ꯈꯔ ꯉꯟꯅ ꯑꯩꯁꯦ ꯇꯨꯝꯕ ꯍꯧꯒꯠꯂꯝꯃꯤ꯫ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯅꯥꯁꯨ ꯇꯨꯝꯕ ꯍꯧꯒꯠꯅꯗ꯭ꯔꯤꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅꯁꯨ ꯅꯣꯡꯁꯦ ꯃꯪꯕꯗꯧꯅ ꯇꯧꯏ꯫ ꯏꯁꯥꯁꯦ ꯈꯤꯇꯪ ꯏꯪꯇꯛ ꯇꯧꯏ꯫ ꯃꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯁꯦ ꯐꯗꯤ ꯁꯥꯄꯣꯟ ꯕ꯭ꯔꯁ ꯀꯣꯜꯒꯦꯠ ꯄꯨꯔꯒ ꯍꯦꯟꯄꯝ ꯑꯗꯣꯝꯗ ꯋꯥꯈꯜꯅꯨꯡꯗ ꯏꯁꯩ ꯑꯃꯒ ꯉꯪꯗꯨꯅ ꯁꯨꯝ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯍꯦꯟꯄꯝ ꯃꯈꯣꯡꯗꯨ ꯌꯧꯁꯜꯂꯛꯄꯁꯤꯗ ꯍꯦꯟꯄꯝꯗꯨ ꯃꯤ ꯑꯃꯅ ꯅꯣꯝꯕ ꯃꯈꯣꯟꯁꯦ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯇꯥꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯀꯩꯅꯣꯅꯦ ꯉꯁꯤꯗꯤ ꯀꯅꯥꯅꯣꯅꯦ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯌꯥꯍꯧ ꯉꯟꯕ ꯃꯤ ꯑꯃ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯑꯣꯖꯥ ꯑꯣꯏꯔꯤꯖꯥꯔꯥ ꯅꯠꯇ꯭ꯔꯒ ꯁꯥꯇ꯭ꯔ ꯑꯣꯏꯔꯤꯖꯥꯔꯥ ꯅꯤꯡꯉꯝꯃꯤ꯫ ꯁꯨꯝ ꯑꯩꯁꯦ ꯍꯦꯟꯄꯝ ꯃꯈꯣꯡꯗꯨ ꯌꯧꯁꯜꯂꯛꯄ ꯃꯇꯝꯁꯤꯗ ꯀꯣꯟꯅꯗꯤ ꯍꯦꯟꯄꯝꯗꯨ ꯃꯤꯗꯤ ꯌꯥꯎꯗꯅ ꯃꯁꯥ ꯃꯇꯣꯝꯗ ꯀꯤꯀꯥ ꯅꯣꯝꯃꯒ ꯂꯩꯔꯝꯕ ꯃꯇꯧꯁꯤ ꯑꯩꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯕꯗꯨ ꯎꯔꯨꯕꯗꯒꯤ ꯑꯩꯁꯦ ꯀꯩꯗ ꯍꯥꯏꯔꯨꯅꯤ, ꯀꯤꯕ ꯍꯦꯟꯃꯟꯈꯤꯗꯅ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨ ꯃꯈꯥꯗ ꯄꯣꯞ ꯂꯣꯏꯅ ꯊꯥꯗꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯁꯨ ꯑꯩꯁꯦ ꯀꯤꯃꯟꯗꯅ ꯆꯦꯟꯕꯁꯨ ꯍꯦꯛ ꯉꯝꯗ ꯃꯤꯠꯁꯤꯅ ꯃꯨꯟꯅ ꯍꯦꯟꯄꯝ ꯑꯗꯨꯗ ꯑꯗꯨꯝ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯍꯦꯟꯄꯝ ꯑꯗꯨꯁꯨ ꯑꯉꯛꯄꯅꯤ, ꯑꯗꯨ ꯃꯁꯥ ꯃꯇꯣꯝꯗꯅꯤ ꯅꯣꯝꯂꯤꯁꯤ꯫ ꯀꯤꯕꯒ ꯀꯩꯒꯩꯁꯦ ꯑꯩꯒꯤ ꯆꯦꯟꯅꯕ ꯂꯝꯕꯦꯟꯗꯨ ꯇꯨꯡ ꯍꯥꯟꯅ ꯂꯩꯊꯣꯛꯑꯒ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯁꯦ ꯍꯣꯠꯇꯅ ꯑꯩꯒꯤ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯑꯩꯒꯤ ꯀꯥꯗꯨ ꯇꯝꯅ ꯆꯦꯟꯁꯜꯂꯝꯃꯤ꯫ ꯑꯩꯒ ꯀꯥꯗꯨꯗ ꯂꯩꯃꯤꯟꯅꯔꯤꯕ ꯑꯉꯥꯡ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯁꯨ ꯑꯩꯅ ꯀꯟꯅ ꯆꯦꯟꯁꯜꯂꯛꯄꯗꯨꯗ ꯃꯈꯣꯏꯁꯨ ꯇꯨꯝꯃꯝꯕꯗꯨ ꯈꯪꯗꯅ ꯐꯨꯛ ꯍꯧꯒꯠꯅꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯁꯥꯔ ꯀꯩꯗꯧꯔꯒꯦ, ꯀꯔꯤꯒꯤꯅꯣ ꯑꯗꯨ ꯄꯥꯈꯠꯅ ꯆꯦꯟꯁꯜꯂꯛꯏꯕꯗꯤ ꯍꯪꯉꯛꯏ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯤ ꯃꯈꯣꯏꯅ ꯍꯪꯉꯛꯏꯕꯗꯨ ꯈꯨꯝꯗꯦ꯫ ꯆꯦꯜꯂꯛꯄꯒꯤ ꯋꯥꯕꯒ ꯀꯔꯤꯅꯣꯃ ꯊꯦꯡꯅꯔꯛꯄꯗꯒꯤ ꯏꯁꯥꯗ ꯄꯥꯈꯠꯄꯒ ꯁꯣꯔꯁꯦ ꯁꯥꯡꯅ ꯈꯨꯠꯁꯤꯅ ꯊꯕꯥꯛ ꯃꯄꯥꯗ ꯄꯥꯏꯔꯒ ꯍꯣꯜꯂꯝꯃꯤ꯫ ꯈꯤꯇꯪ ꯐꯔꯦ ꯍꯥꯏꯔꯀꯥꯟꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯒ ꯃꯈꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏ ꯍꯦꯟꯄꯝ ꯃꯈꯣꯡ ꯐꯥꯎꯗ ꯑꯩꯒ ꯆꯠꯃꯤꯟꯅꯔꯨꯁꯤ ꯂꯥꯛꯎ ꯍꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯉꯥꯡ 5 ꯂꯩꯕꯗꯣ ꯑꯉꯥꯡ 2 ꯈꯛꯇꯤ ꯍꯣꯏ ꯁꯥꯔ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗꯤ ꯍꯧꯒꯠꯂꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯑꯉꯥꯡ 3 ꯑꯗꯨꯗꯁꯨ ꯂꯥꯛꯑꯣ, ꯅꯈꯣꯏꯁꯨ ꯄꯨꯟꯅ ꯍꯧꯒꯠꯂꯛꯑꯣ, ꯑꯗꯨꯒ ꯍꯦꯟꯄꯝ ꯃꯈꯣꯡ ꯐꯥꯎꯗ ꯑꯩꯒ ꯆꯠꯃꯤꯟꯅꯔꯨꯁꯤ ꯍꯧꯔꯝꯃꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯉꯛ-ꯉꯛꯅ ꯃꯈꯣꯏꯁꯨ ꯇꯨꯝꯕ ꯍꯧꯒꯠꯅꯔꯛꯄꯒ ꯉꯥꯏꯔꯤ ꯃꯁꯥꯁꯤꯡ ꯑꯗꯨ ꯎꯏꯔꯤ ꯂꯣꯏꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯦꯟꯄꯝ ꯃꯈꯣꯡ ꯑꯗꯣꯝꯗ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯉꯁꯥꯏꯒꯤ ꯑꯩꯅ ꯃꯈꯥꯗ ꯊꯥꯗꯔꯝꯕ ꯁꯥꯄꯣꯟ, ꯐꯗꯤ, ꯕ꯭ꯔꯁ, ꯀꯣꯜꯒꯦꯠꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯂꯩꯔꯝꯕꯗꯨ ꯃꯗꯨ ꯍꯥꯟꯅ ꯑꯩꯅ ꯈꯨꯝꯀꯠꯂꯝꯃꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯑꯩꯉꯣꯟꯗ ꯉꯛꯅ ꯋꯥ ꯑꯃꯇ ꯉꯥꯡꯗꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯍꯦꯟꯄꯝ ꯑꯗꯨꯁꯨ ꯍꯟꯗꯛꯇꯤ ꯀꯔꯤꯁꯨ ꯇꯧꯗꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯕꯅꯤꯅ ꯍꯦꯟꯄꯝ ꯃꯈꯣꯡ ꯑꯗꯨꯗ ꯆꯪꯁꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯗꯥꯏꯗꯨꯗ ꯀꯨꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯧꯕꯇꯕꯨ ꯑꯩ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏ ꯀꯤꯒꯅꯤ ꯍꯥꯏꯗꯅ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯑꯝꯃꯤꯕ ꯊꯧꯗꯣꯛꯇꯨꯒꯤ ꯋꯥꯔꯤꯗꯨ ꯂꯤꯊꯣꯛꯑꯝꯗꯦ꯫ ꯅꯨꯃꯤꯠꯇꯨ ꯑꯩꯁꯦ ꯋꯥꯈꯜꯗ ꯀꯔꯤꯅꯣꯃꯗꯤ ꯁꯨꯝ ꯈꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯏꯁꯥꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤ ꯑꯩꯒꯤ ꯀꯥꯗꯨꯗ ꯆꯦ ꯑꯃ ꯃꯩ ꯊꯥꯗꯣꯛꯑꯒ ꯃꯩꯗꯨ ꯑꯩ ꯏꯁꯥ ꯏꯇꯣꯝꯗ ꯀꯥꯟꯊꯣꯛꯑꯝꯃꯤ꯫ ꯍꯥꯏꯗꯤ ꯑꯩꯁꯦ ꯏꯁꯥ ꯏꯇꯣꯝꯗ ꯃꯩ ꯑꯣꯛꯊꯣꯛꯆꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯊꯧꯗꯣꯛꯇꯨ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯊꯦꯡꯅꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠꯇꯨꯗꯒꯤ ꯅꯣꯡ ꯍꯦꯛ ꯀꯥꯟꯕꯒ ꯑꯉꯥꯡ ꯑꯃꯁꯨ ꯍꯦꯟꯄꯝ ꯃꯈꯣꯡꯗꯨꯗ ꯑꯩꯅ ꯊꯦꯡꯅꯔꯛꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯥꯁꯨ ꯊꯦꯡꯅꯔꯦ ꯍꯥꯏꯗꯅ ꯑꯉꯥꯡꯗꯨꯗꯤ ꯀꯟꯅ ꯂꯥꯎꯔꯒ ꯃꯌꯥꯝꯒꯤ ꯅꯥꯛꯇ ꯆꯦꯟꯁꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯗ ꯋꯥꯔꯤ ꯇꯝꯃꯝꯃꯤ꯫ ꯃꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯊꯦꯡꯅꯗ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅꯗꯤ ꯍꯧꯖꯤꯛꯀꯤ ꯑꯩꯗꯧꯅ ꯊꯦꯡꯅꯔꯕ ꯑꯉꯥꯡ ꯑꯗꯨꯅ ꯋꯥꯔꯤ ꯇꯝꯖꯕꯗꯨ ꯃꯌꯥꯝ ꯆꯪꯗꯅ ꯑꯉꯥꯡ ꯑꯗꯨꯗ ꯌꯥꯝꯅ ꯊꯥꯖꯗꯅ ꯀꯔꯦꯝ ꯄꯊꯥꯏꯗꯨꯅ ꯅꯣꯛꯁꯟꯕꯤꯔꯝꯃꯤ꯫ ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯑꯉꯥꯡ ꯑꯗꯨꯅ ꯃꯌꯥꯝꯗ ꯇꯝꯂꯤꯕꯗꯨ ꯇꯥꯔꯒ ꯂꯩ꯫ ꯀꯣꯟꯅ ꯑꯉꯥꯡ ꯑꯗꯨ ꯑꯩꯅ ꯃꯐꯝ ꯑꯃꯗ ꯀꯧꯊꯣꯛꯑꯒ ꯑꯩꯅ ꯑꯁꯨꯝꯅ ꯍꯪꯉꯝꯃꯤ, ꯅꯪꯅ ꯉꯁꯥꯏ ꯀꯔꯤꯅꯣ ꯊꯦꯡꯅꯔꯦ ꯍꯥꯏꯔꯤꯗꯣ ꯀꯃꯥꯏꯅ ꯇꯧꯔꯛꯏꯅꯣ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯑꯉꯥꯡ ꯑꯗꯨꯗ ꯃꯁꯥꯗ ꯌꯥꯝꯅ ꯄꯥꯈꯠꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯁꯥꯔ ꯑꯩꯅ ꯇꯣꯏꯂꯦꯠ ꯇꯧꯕ ꯂꯣꯏꯔꯒ ꯍꯦꯟꯄꯝ ꯑꯁꯤꯗ ꯈꯨꯠ ꯍꯥꯝꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯜꯂꯨꯕꯗ ꯍꯦꯟꯄꯝꯁꯤ ꯃꯁꯥ ꯃꯇꯣꯝꯗ ꯅꯣꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯄꯥꯈꯠꯇꯅ ꯀꯟꯅ ꯆꯦꯜꯂꯛꯏꯗꯣ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯑꯗꯨꯝ ꯈꯪꯕ ꯉꯝꯃꯤ, ꯑꯣ ꯑꯉꯥꯡꯁꯤꯅ ꯊꯦꯡꯅꯔꯛꯏꯁꯤ ꯃꯃꯥꯡꯗ ꯑꯩꯅ ꯊꯦꯡꯅꯔꯛꯈꯤꯕꯗꯨꯒ ꯆꯞ ꯃꯥꯟꯅꯔꯦꯅꯦ꯫ ꯑꯗꯨ ꯃꯁꯤꯒꯤ ꯍꯦꯟꯄꯝ ꯃꯈꯣꯡꯁꯤꯕꯨ ꯀꯔꯤ ꯂꯩꯕꯖꯥꯠꯅꯣ ꯈꯜꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯗꯁꯨ ꯑꯩꯅ ꯀꯤꯗꯅꯕ ꯐꯖꯅ ꯐꯥꯊꯕꯤꯔꯝꯃꯤ꯫
Nang karisu tawroi ka hena wakana khanjalluno. Wa ama tambige sarsu nongma mafam aduda nangna thengnarkiba aduga sab manana thengnakrabani. Adu yengu sar hujuphu karisu tawdana leirisine. Aduna nangsu nasada yamna kiba pakhatpa tawgano. Namanaba singsiga dum nungaina leiyu hairame. Angang aduda mo adudi sarsu henpa maduda masa matumna nomaga leirambuda thengnarure haiba. Adu saraidi sase hujuphu kiba handre. Ayate atopa sar wadin singda wari se tamningi. Aduga ay mafam asida kuina leithabasu pamdre haire. Angang aduna adumna hairakpaduda ina musumna hairame. Hoi nang ate atopa sar wadin singda haigesu hayo. Adu tawudabu nang nasimati hairuno. Sarsu ay dong na mafam aduda thengnay haidanadi. Nang natay sar wadin singda hairuno. Paredo karisu tawroy salo haidana. Angang doy na taduwame. Angang aduna so ate atopa wadin singda su warido tamubada. Wadin atay sing na kaya thajabidabagi maungda tawbiraki. Maduda masu yamna nungayjaramde. Angang aduso sumtam na tamna masa nungayraktabadaki. Mayung imi karuga magi mapon masay lagtuwaga. Mayumda mati hanki. Angang aduna mayumda hanki bagi maramdo ay tanak hangawki. Masigi matungay sumapam aduda sangbado. Isada yamna seksyon na sangame. Mayamna tumba hugan na ree mapam aduda mi karahana sangkre kangaba matong ay suwadum sangame. Numitudi Sunday numit ko ere tha phabagi tolo paisa kharasu khutta leiri yumda ngahak saluge haidana ai se yumda kumami amagi matam kaise dum khangaude aine yum thadoga mapam aduda lakhibado pungkoi kuidriboi da ningami babai mai sanupi makhoi mayamga numitu wari watai tawrami ai se ayuk manta da gilapani babai mana soina mapam aduda leirubagi awa nungai hangai maduda ina sumna khomme Kangre mafam aduda leibase nungai haidoira natraga nungai te haidoira nakoida wari si boibu tamkisera ne hairame imana mo ibungo isa kaidawragine nang naada leibado yamna nungai trabo isa na hainadragati toke sutu wada haidai babana mo ibungo kaidawre hairino isa na ada leibado hangai aisu wari do makoida tamthoge khanna somna hairame babai maina leiba skundo karino mati tawge haide tamnabugum lakum tawge Aduda henpam ama lay. Madugi henpam madudagi anambana. Aduda layriba kuisi sing maising adudagi loina seasonay. Ay na mapam aduda lapa kuidringay. Noong nini mukse ay sa mayam na tumba huganadringay. Kara nga na isi tumba hugalaga. Henpam aduda iruluzaba heheg zalay. Aduba noong madi ay na mapam aduda iruluzaba satpada. Henpam do masama tumda no magalay rami. Masina kwede tajadaba di kangde. Ay di imit pang naurabane. Aduga warisna suloidre. Ay dong na nong manumit amaso aduda boarding aduda layba angang nupa masamaso. Maso ay dong na ina thengnarikiba adu magthengnaruraba male. Angang aduso muktabu uraw taraw dana. Mapam aduda gisentore. Adu angang duna de kidana mamanaba singda. Pau tamjarubada kanana so angang dugi warido thajabiramde. Ay de hana ingonda tawdokto hana thengnakrabanina. Ona angang do ay na tamna kausalaga. Hemboy kayboy ay na warido sarame. Angang dusudo masa nungayraktre haidana maso matam khara leiramaga mayumda hankare aduna mafam aduda leibasi babai ma khara seksana leitaba yade hairame aigi wari duda babai ma de punga khekngai babana soengonda muk adudi ibungo adaiga mi sikibaga yauki bazaru hangai aina muk khangde baba adu mafam aduda thengnarisi mi de pungyam yamdriba mali aichu wari do huju phokana da su tamthoktre aina hairuraga su makoina Tajakidragati ay sunungayraroi kanna. Ojipo ay suwarido kanada tamthoktre hairame. Babana mo adu nang bahujik kamay na tawkige khalike. Tuwagero hangai. Ay namu baba adu maki tawkiroi. Haydi adu da ay tumda layba magsunatabanina. Matam kredi laykige. Sumay na nakoy da dumay na thingnarkiba mayawki haidana. Ay na wari tambagi wani. Kaso kahi na tawbadi na ti hairame. Imana mo adu ibu mga sidi isa sida laykrodana. Ayang antana hallo haide. Ay na mo ima numajing ngoyraga su boarding da lehuriba ngang singdo. Pare na muklairik takpirukido ini. Aduna sa tabayaroy. Ay na hina lainingini nga si kakyum da lakpasida. Adu yararoy. Pare punga niyo humaday da ay mukhan kido ini hairame. Ima na mukpare-pare adu di ima sak tuong mukige. Nang nasaning ba do nang babada leheluro haide. Ay na mukyara ni di ima. Say dukanigi kautangarap kay masama hekta tongzalo. Ay di sanga bu kaya isa saningde. Ada sudom hapta amagi manungda. Adum ahaw budi say.
ꯑꯗꯣ ꯑꯩꯅ ꯆꯥꯅꯤꯡꯕ ꯍꯥꯏꯕꯕꯨ ꯀꯥꯡꯁꯣꯏꯒꯨꯝꯕ ꯏꯔꯣꯟꯕꯒꯨꯝꯕꯁꯤ ꯌꯥꯝꯅ ꯆꯥꯅꯤꯡꯉꯤ꯫ ꯑꯁꯤꯒꯨꯝꯕ ꯏꯟꯁꯥꯡꯁꯤꯗꯤ ꯑꯥꯗ ꯂꯩꯕꯗ ꯀꯌꯥ ꯆꯥꯕ ꯐꯪꯗꯦ꯫ ꯑꯗꯨꯅ ꯀꯥꯡꯁꯣꯏꯔ ꯏꯔꯣꯟꯕꯔ ꯑꯃꯠꯇꯒ ꯌꯥꯎꯁꯜꯂꯨ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯃꯈꯣꯏꯁꯨ ꯑꯩꯁꯦ ꯏꯃꯥꯅ ꯈꯪꯅ ꯇꯧꯔꯒꯦ ꯍꯥꯏꯔꯛꯏ꯫ ꯅꯨꯃꯤꯠꯇꯣ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯑꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯕꯕꯥ ꯏꯃꯥꯒ ꯋꯥꯔꯤ ꯇꯧꯗꯨꯅ ꯉꯥꯏꯍꯥꯛꯁꯨ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯈꯔꯒ ꯎꯅꯔꯒ ꯋꯥꯔꯤ ꯇꯧꯔꯕ ꯃꯇꯨꯡ ꯑꯩꯁꯦ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ꯫ ꯃꯇꯝ ꯈꯔꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯗ ꯑꯗꯨꯝ ꯌꯥꯅꯕ ꯑꯩꯁꯨ ꯃꯤꯁꯤꯡ ꯅꯥꯁꯤꯡꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯁꯦ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯔꯝꯃꯒ ꯆꯥꯛ ꯇꯣꯛꯑꯕ ꯃꯇꯨꯡ ꯐꯃꯨꯡꯗ ꯉꯥꯏꯍꯥꯛ ꯍꯤꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯁꯥꯗꯅ ꯑꯩꯈꯣꯏ ꯀꯥꯒꯤ ꯊꯣꯡꯗꯨꯁꯨ ꯑꯩꯗꯤ ꯃꯇꯝ ꯑꯅꯝꯕꯅ ꯑꯗꯨം ꯍꯥꯡꯉꯒ ꯇꯨꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯑꯩꯁꯦ ꯑꯩꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯁꯨꯝ ꯍꯥꯡꯉꯒ ꯇꯨꯝꯃꯤꯉꯩ ꯑꯉꯥꯡ ꯑꯃ ꯁꯠ ꯂꯥꯎꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤꯕ ꯑꯃ ꯑꯩꯅ ꯃꯃꯤ ꯁꯥꯃꯤ ꯎꯍꯧꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯑꯉꯥꯡꯗ ꯇꯣꯏꯂꯦꯠ ꯇꯧꯕ ꯆꯠꯂꯤꯕꯣꯏ ꯅꯤꯡꯉꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯏꯇꯣꯝꯗ ꯆꯠꯄꯗꯣ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯉꯥꯡꯗꯨꯅ ꯆꯠꯈ꯭ꯔꯤꯉꯩꯗꯨꯗ ꯑꯩꯁꯨ ꯌꯥꯍꯧꯔꯒꯦ ꯈꯟꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯑꯩꯁꯦ ꯃꯄꯥꯟꯗ ꯊꯣꯔꯛꯑꯝꯃꯤ꯫ ꯈꯤꯇꯪ ꯂꯥꯞꯇꯪꯅ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯑꯗꯨꯝ ꯆꯠꯂꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯉꯥꯡ ꯑꯗꯨꯗ ꯉꯥꯏꯈꯣꯅꯦ ꯑꯩꯒ ꯆꯠꯃꯤꯟꯅꯁꯤ, ꯅꯪꯕꯨ ꯀꯤꯗ꯭ꯔꯣ ꯅꯇꯣꯝꯗ ꯆꯠꯂꯤꯗꯣ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯍꯦꯟꯄꯝ ꯂꯩꯔꯤꯕ ꯃꯄꯥ ꯑꯗꯨꯒ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯇꯣꯏꯂꯦꯠ ꯑꯗꯨꯁꯨ ꯑꯗꯥꯏꯗ ꯑꯗꯨꯝ ꯂꯩꯔꯦ꯫ ꯍꯥꯏꯕꯗꯤ ꯍꯦꯟꯄꯝ ꯑꯗꯨꯒ ꯇꯣꯏꯂꯦꯠꯀ ꯑꯗꯨꯝ ꯅꯛꯅꯔꯝꯃꯤ꯫ ꯑꯉꯥꯡꯗꯣ ꯌꯥꯝꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯈ꯭ꯔꯖꯥꯠꯅꯤ ꯑꯩꯒꯤ ꯃꯥꯡꯁꯤꯗ꯫ ꯑꯩꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯇꯥꯟꯅꯔꯝꯃꯤ꯫ ꯀꯣꯟꯅ ꯑꯉꯥꯡꯗꯣ ꯄ꯭ꯔꯞ ꯆꯠꯈꯤꯕꯗꯒꯤ ꯑꯩꯁꯦ ꯇꯥꯟꯅꯕ ꯉꯝꯃꯝꯗꯦ꯫ ꯑꯗꯨꯒ ꯇꯣꯏꯂꯦꯠꯀꯤ ꯊꯣꯡ ꯑꯗꯨꯁꯨ ꯑꯩꯅ ꯒꯝ ꯂꯥꯎꯅ ꯈꯨꯝꯖꯤꯟꯈꯤꯕ ꯃꯈꯣꯜ ꯑꯃꯁꯨ ꯑꯉꯥꯡ ꯑꯗꯨꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯇꯥꯍꯧꯔꯝꯃꯤ꯫ ꯇꯣꯏꯂꯦꯠ ꯃꯄꯥꯗꯨ ꯌꯧꯁꯤꯜꯂꯛꯄꯗ ꯑꯉꯥꯡ ꯑꯗꯨꯁꯨ ꯑꯩꯅ ꯈꯜꯂꯤꯕꯅ ꯃꯅꯨꯡꯗ ꯂꯩꯈꯤ ꯁꯤꯅꯤ꯫ ꯑꯗꯨꯅ ꯇꯣꯏꯂꯦꯠꯀꯤ ꯊꯣꯡ ꯀꯥ ꯑꯃꯗ ꯆꯪꯉꯒ ꯑꯩꯁꯨ ꯃꯄꯥꯟꯗ ꯊꯣꯛꯑꯝꯃꯤ꯫ ꯂꯣꯏꯔꯒ ꯑꯩꯁꯦ ꯃꯄꯥꯟꯗ ꯊꯣꯔꯛꯄꯗ ꯍꯧꯖꯤꯛꯋꯥꯏꯗ ꯆꯪꯈꯤꯕ ꯑꯉꯥꯡꯗꯨ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ ꯃꯈꯣꯟ ꯃꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯑꯗꯨꯅ ꯑꯩꯁꯨ ꯇꯣꯏꯂꯦꯠꯀꯤ ꯊꯣꯡ ꯑꯃ ꯍꯥꯡꯇꯣꯛꯑꯒ ꯌꯦꯡꯉꯝꯃꯤ ꯑꯉꯥꯡ ꯑꯗꯨ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯗꯅ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯛꯄꯅꯤ, ꯑꯉꯥꯡ ꯑꯃ ꯃꯃꯤ ꯁꯥꯃꯤ ꯇꯣꯏꯂꯦꯠ ꯃꯅꯨꯡ ꯑꯗꯨꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨ ꯃꯈꯣꯡꯁꯨ ꯂꯩꯕꯥꯛ ꯃꯈꯥ ꯊꯦꯡꯗꯦ꯫ ꯑꯩꯉꯣꯟꯗꯁꯨ ꯆꯞ ꯌꯨꯡꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯛꯈꯤ꯫ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯏꯁꯥꯁꯦ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯕꯁꯤ ꯌꯥꯁꯤꯜꯂꯛꯈꯤꯗꯦ꯫ ꯀꯤꯃꯟꯗꯅ ꯑꯩꯁꯦ ꯀꯅꯥ ꯂꯩꯒꯦ, ꯑꯩ ꯀꯔꯤꯅꯣꯃ ꯊꯦꯡꯅꯔꯦ ꯂꯥꯎꯗꯅ ꯁꯨꯝ ꯇꯨꯡꯁꯦ ꯍꯜꯂꯒ ꯂꯥꯛꯄꯗ ꯑꯩꯁꯦ ꯃꯈꯥꯗ ꯇꯨꯁꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯟꯄꯝ ꯑꯗꯨꯗꯩꯁꯨ ꯍꯦꯟꯄꯝꯗꯨ ꯅꯣꯃꯛꯄ ꯃꯈꯣꯟꯁꯦ ꯑꯩꯅ ꯇꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀ꯭ꯂꯥꯁ 9 ꯀꯥꯕ ꯑꯉꯥꯡ ꯈꯔꯁꯨ ꯇꯣꯏꯂꯦꯠ ꯂꯣꯝꯗ ꯂꯥꯛꯄꯗꯒꯤ ꯑꯩꯅ ꯑꯣꯏꯔꯝꯃꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯄꯨꯡꯉꯛ ꯉꯛꯈꯤꯗꯅ ꯀꯩꯗꯧꯔꯒꯦ ꯁꯥꯔ ꯍꯥꯏꯗꯅ ꯏꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯩꯁꯨ ꯃꯈꯣꯏ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯀꯤꯅ ꯄꯥꯈꯠ ꯐꯨꯛ ꯍꯧꯒꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯣꯏꯂꯦꯠꯀꯤ ꯑꯍꯥꯡꯕ ꯀꯥ ꯉꯁꯥꯏ ꯑꯉꯥꯡ ꯑꯃ ꯃꯃꯤ ꯁꯥꯃꯤ ꯂꯦꯞꯄꯝꯕꯗꯨ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯗꯅ ꯆꯦꯞꯊ ꯌꯦꯡꯉꯝꯃꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅꯁꯨ ꯁꯥꯔ ꯀꯔꯤ ꯂꯩꯔꯝꯃꯤꯅꯣ ꯁꯤꯗ ꯍꯪꯉꯛꯏ꯫ ꯑꯩꯁꯨ ꯃꯈꯣꯏꯗ ꯋꯥ ꯑꯃꯠꯇ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯑꯩꯁꯦ ꯑꯩꯒꯤ ꯀꯥ ꯇꯝꯅ ꯀꯟꯅ ꯆꯦꯜꯂꯛꯏ꯫ ꯑꯗꯨꯒ ꯐꯥꯎꯟꯗꯔ ꯁꯥꯔ ꯑꯗꯨ ꯎꯅꯔꯝꯃꯤ꯫ ꯃꯈꯣꯏꯁꯨ ꯇꯣꯉꯥꯟꯅ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯑꯣꯐꯤꯁ ꯑꯣꯏ ꯀꯩ ꯑꯣꯏ ꯌꯨꯝ ꯑꯣꯏ ꯇꯧꯕ ꯑꯃꯗ ꯂꯩ꯫ ꯐꯥꯎꯟꯗꯔ ꯑꯗꯨꯗ ꯑꯩꯅ ꯁꯥꯔ, ꯑꯩ ꯋꯥꯔꯤꯁꯤ ꯉꯁꯤꯐꯥꯎ ꯀꯅꯥꯗꯁꯨ ꯇꯝꯊꯣꯛꯇ꯭ꯔꯤ, ꯑꯗꯨꯕꯨ ꯑꯩ ꯉꯁꯤꯗꯤ ꯁꯥꯔꯗ ꯇꯝꯃꯒꯦ꯫ ꯃꯃꯥꯡꯗꯁꯨ ꯍꯦꯟꯄꯝꯁꯤ ꯃꯁꯥ ꯃꯇꯣꯝꯗ ꯅꯣꯃꯝꯕ ꯊꯧꯗꯣꯛ ꯑꯃꯁꯨ ꯑꯩꯅ ꯊꯦꯡꯅꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗ ꯉꯁꯤꯅ ꯑꯃꯨꯛ ꯑꯉꯥꯡ ꯑꯃꯒꯤ ꯊꯋꯥꯏꯒꯨꯝꯅ ꯇꯧꯕ ꯃꯃꯤ ꯁꯥꯃꯤ ꯑꯃꯁꯨ ꯍꯧꯖꯤꯛꯋꯥꯏ ꯑꯩꯅ ꯊꯦꯡꯅꯔꯨꯔꯦ꯫ ꯃꯁꯤꯗ ꯑꯩꯅ ꯁꯥꯔꯗ ꯍꯪꯖꯅꯤꯡꯕꯗꯤ ꯑꯩ ꯈꯛꯇ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯁꯤꯗ ꯊꯧꯗꯣꯛ ꯀꯌꯥꯁꯤ ꯊꯦꯡꯅꯔꯤꯁꯤ? ꯍꯣꯏ, ꯑꯉꯥꯡ ꯁꯥꯇ꯭ꯔ ꯑꯃꯕꯨꯗꯤ ꯃꯥꯁꯨ ꯊꯧꯗꯣꯛ ꯑꯁꯤ ꯊꯦꯡꯅꯈꯤꯕ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯑꯗꯨ ꯁꯥꯔ ꯃꯐꯝꯁꯦ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯌꯥꯎꯈꯤꯕꯒꯦ? ꯑꯩ ꯀꯅꯥꯗꯁꯨ ꯋꯥꯔꯤꯁꯤ ꯂꯤꯊꯣꯛꯆꯔꯣꯏ, ꯁꯥꯔꯅ ꯃꯌꯦꯛ ꯁꯦꯡꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯐꯥꯎꯟꯗꯔ ꯁꯥꯔ ꯑꯗꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯁꯥꯔ ꯄꯥꯔꯤꯊꯣꯡ ꯀꯩꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯁ꯭ꯀꯨꯜ ꯑꯁꯤꯗ ꯑꯗꯨꯃꯥꯏꯅꯃꯛꯄꯨ ꯍꯦꯛꯇ ꯇꯧꯔꯛꯄ꯭ꯔꯅꯦ? ꯊꯧꯗꯣꯛ ꯑꯃꯠꯇꯁꯨ ꯊꯣꯛꯈꯤꯕ ꯂꯩꯇꯦ꯫ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯁ꯭ꯀꯨꯜ ꯑꯁꯤ ꯐꯖꯅ ꯃꯦꯅꯦꯖ ꯇꯧꯔꯤꯁꯤꯅꯤ꯫ ꯅꯪꯒꯤ ꯋꯥꯈꯜ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ, ꯅꯠꯇ꯭ꯔꯒ ꯅꯪ ꯅꯁꯥꯗ ꯂꯥꯏꯒꯤ ꯅꯨꯡꯁꯤꯠꯀꯨꯝꯕꯒ ꯂꯩꯕ꯭ꯔꯣ? ꯁꯨꯃꯥꯏꯅ ꯏꯁꯥꯗ ꯂꯥꯏꯒꯤ ꯅꯨꯡꯁꯤꯠꯀꯨꯝꯕ ꯌꯥꯎꯕꯁꯦ ꯃꯈꯣꯏꯗꯤ ꯑꯩꯈꯣꯏꯅ ꯎꯕ ꯉꯝꯗꯕ ꯄꯣꯠꯁꯛꯁꯦ ꯍꯦꯛꯇ ꯎꯒꯜꯂꯤ ꯍꯥꯏꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯋꯥꯐꯝꯁꯤꯗ ꯑꯩꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅꯁꯨ ꯂꯥꯏꯒꯤ ꯅꯨꯡꯁꯤꯠꯀꯨꯝꯕꯁꯤ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯌꯥꯎꯖꯩ꯫ ꯃꯗꯨꯗ ꯐꯥꯎꯟꯗꯔ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ ꯃꯥꯅ ꯑꯩꯒꯤ ꯃꯔꯝꯗ ꯈꯪꯂꯕ ꯖꯥꯔ ꯅꯤꯡꯉꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯩꯅ ꯊꯦꯡꯅꯔꯛꯈꯤꯕ ꯎꯈꯤꯕ ꯀꯌꯥꯗꯨ ꯏꯁꯥꯗ ꯂꯥꯏꯒꯤ ꯅꯨꯡꯁꯤꯠ ꯌꯥꯎꯕꯒꯤꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯅ ꯊꯥꯖꯔꯝꯗꯦ꯫ ꯑꯗꯨꯃꯥꯏꯅ ꯐꯥꯎꯟꯗꯔ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯨꯗ ꯀꯌꯥ ꯊꯥꯖꯗꯕꯒꯤ ꯃꯑꯣꯡꯗ ꯋꯥ ꯈꯨꯝꯇꯣꯔꯛꯄꯗꯒꯤ ꯑꯩꯁꯨ ꯃꯈꯥ ꯇꯥꯅ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯗꯦ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯅꯗꯤ ꯁ꯭ꯀꯨꯜ ꯑꯗꯨ ꯇꯞꯅ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯕ ꯍꯧꯔꯛꯏ꯫ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯄꯨꯡ ꯊꯦꯡꯉꯀꯥꯟ ꯀ꯭ꯂꯥꯁꯔꯨꯝ ꯈꯔꯗꯒꯤ ꯇꯦꯕꯜ ꯆꯧꯀ꯭ꯔꯤ ꯃꯊꯪꯒ ꯑꯣꯟꯕ ꯃꯁꯤꯒꯨꯝꯕ ꯃꯈꯣꯟꯁꯦ ꯇꯥꯔꯛꯄ ꯑꯃꯗꯤ ꯑꯉꯥꯡ ꯈꯔꯅꯁꯨ ꯍꯦꯟꯄꯝꯗꯨ
Numidang thiangkan masa matomda sum nongokpa makon tarakpa aki-kiba mong mataw karasi tamna sathaba haurai. Masida natana ay isagi wainadi yumdagi ayna pujarupka khuju lekhamsi aigi kaaduda tumamday khuding ayna thaduga dum tumami. Asumna angakpa mataw kya siga loinana September thasu yausalarki. Aduga aigi waina yamna nungaijadaba amana September last week asaida aise yumda amuk halaami. Matamduda aiga high school dagi khangnajarapi nupi ama lei mamingna Thoibi kawi. Masa ai hundomaga nupa amada zenkre haidana leirami. Aisu maduda thamoise mache kya thongna kaikhi. Wakhanda soise oza oiba tuosira pau khalami. Adubu konadi aina oza oiba tuoga yumda leiraga degi punsise mong mari lama tararoi khanna school aduda adu maise oza oiduna leirami. Masigi matung amuk numito thabansu yamna phai. Aise angangsing lairik takpiramaga ngayak sum school gi gate adumda thora ame. Matamaduda school gi gate tuda angang amaki mamisi targa leirambase aina thengnarame. Uphungumna tawba utwaigumna tawba kharana yega semambagi mawongne. Madu thengnarapadi aise isada swai lawba ma pokhidana hathu tu isu school campus adumda sensalame. Aduga kanagi oja nupi founder gi nupi madam amate security guard makhoi loina ina mapanda kauthuame. Aduga makhoida yenghalame. Kuk oiriba nene adu su yawi. Matamaduda makhoi mayamsu angakpa maga loinana sibo kari oiriba jano angangsingna ye mizaro hainarame. Kona sar founder asu kauthoga yenghaba matamda sar founder na phi ma pairaga gate aduda taramiba angagi mitam madu muthalame. Aduga kari sunate se sangnaro haire. Akhoi so angakpa amamamga loinana sangnare. Numituge ahingdo angang nupa masa singduna leiriba ka adumda tamnarappada tumba yaramde. Ka adumda manam yamna namthiba apu masamagi manam khara hana selai. Aduga henpa madusu ising sum targa leiba makhonsi angang sing aduna tarai. Masila natana teban sapri kaya masu gonggong mi mana kapkhaibadongna makhonsi taraki. Aduna angang singdo numito matatum naramde. Masigi matung nong nini mukleiragana numito pungbudi pungtheng badi oidre. Numidangi pung tara kara helakpada ngaide. Adugo pungsing matam madudati adu mangangsing se loina tumnaba matam oire. Aisu matam maduda kana tumle. Adubo angakpani na tumle ngai. Ngang nupi masa khara kana laukhanar pa makhonsi. Aina tarakpadagi aisu haping. Isa se phuklaung na hugulaga. Kaidawrazano ne haidana maike domda chensalame. Matam maduda ngang nupi masa ani khang machinda soron pharon lolaga mangak sangba adu masa matomda leithek sebiga taurame. Oza mayamna so ngang nupi masa ani do makun makhut phaduna thamlame. Sar founder gi nupi madam hoisu pakat khidana makhoi cho kochen chelame. Angang nupi masa te singdusu kidana pukap takamnare. Kona ngang sadra nupi masa masu wale leiramdre haidana mayamna kuti thinarapada. Numidangda nupi masa atuna school gate leiriba manak adaida wantharaga targa leirame. Angakpane ahing aduda tawriba mong matawdo. Mayamna changdana laknaraba matung kona nungalamdaigi. Matam aduda angangsing adu kya loina tarei. Masigi matung numit nungti khudingi nungthindagi angang nupi masa singdo bombong wanthabasi haurei. Class tongnaga hekta lektharapwa jani. Thodok kya asdagi waja mayam su wa matanarame. Sumaina sum leibadi yaroi phatang nungda thoragadi kona khoi waja mayam su sei sabada saruk yauduribane. Aduna founder asiga wari ama kumna sanadaba yaroi haidana school gi founder aduda khoi waja mayam changdana mafam asida thoiba thodokse khara thidokpiu natraga laitin khoram thokpiu hairame. Maduda founder adusu waja mayam na dumna taksalakpadagi thiganarappadagi khoi waja mayam da sumna hairei. Hoi aisu maiba matanagiri khallibane. Masi atay karigi sunatene. Aiga hekpungminaba yambado mana mahi posem toksalagtana taurine. Yambo oiraga sumayam na pataba mine. Athubada ay maiba matanaraga. Yang halage haidana mana mokhoi mayam se pathare. Adumna founder aduna hariba wapam aduda akhoi waja mayam na sosum na hainarame. Kainone asina harisna mahi posem jaduna bo sumaina tawba hongnate. Mafam sa lairim tilam kanba manatraga. School asida angang ama laikidaba. Siguma thodo asdagi natana atay sumaina ega tawrakadaba nate hainarame. Aduna akhoi waja mayam su founder aduda kariguma khara chingnarame. Haibade mana arotpa wa khara thamle haibase khangame.
ꯐꯥꯎꯟꯗꯔ ꯑꯗꯨꯅꯁꯨ ꯃꯥꯏꯕ ꯑꯃ ꯄꯨꯔꯛꯇꯨꯅ ꯃꯐꯝ ꯑꯃꯗ ꯂꯥꯏ ꯈꯨꯔꯝꯊꯣꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅ ꯃꯈꯣꯏꯅ ꯂꯥꯏ ꯈꯨꯔꯝꯕ ꯂꯣꯏꯔꯒ ꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯣꯖꯥ ꯃꯥꯏꯕ, ꯀꯔꯤꯅꯣꯃꯇ ꯍꯥꯏꯖꯒꯦ꯫ ꯑꯁꯤꯒꯤ ꯍꯦꯟꯄꯝ ꯃꯈꯣꯡ ꯑꯁꯤꯅꯤ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯔꯤꯁꯤ꯫ ꯑꯁꯤꯒꯤ ꯃꯐꯝꯁꯤꯒ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯝꯃꯣ" ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯁꯥꯔ ꯐꯥꯎꯟꯗꯔ ꯑꯗꯨ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯌꯦꯡꯉꯛꯏ꯫ ꯑꯩꯁꯨ ꯃꯗꯨ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯔꯤꯅꯤ꯫ ꯃꯥꯏꯕꯗꯨꯅꯁꯨ ꯀꯔꯥꯏꯋꯥꯏꯗꯅꯣꯅꯦ ꯍꯥꯏꯗꯨꯅ ꯍꯦꯟꯄꯝ ꯃꯈꯣꯡ ꯑꯗꯣꯝꯗꯁꯨ ꯆꯪꯁꯤꯜꯂꯒ ꯂꯥꯏꯇꯤꯟ ꯈꯣꯏꯔꯝꯊꯣꯛꯑꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯀꯔꯤꯁꯨ ꯑꯃꯨꯛ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯩꯁꯨ ꯋꯥꯈꯜꯅ ꯐꯔꯗꯕꯣꯏꯗ ꯅꯤꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯑꯍꯥꯟꯕꯗꯅ ꯅꯨꯄꯤꯔꯣꯝꯗ ꯇꯧꯔꯝꯕ ꯃꯇꯧꯗꯨ ꯍꯟꯗꯛꯅ ꯑꯉꯥꯡ ꯁꯥꯇ꯭ꯔ ꯅꯨꯄꯥ ꯃꯆꯥꯁꯤꯡꯗ ꯑꯣꯏꯅ ꯑꯉꯥꯡꯁꯤꯡꯗꯨ ꯎꯔꯥꯎ ꯊꯔꯥꯎꯕ ꯇꯧꯔꯝꯃꯒ ꯕꯣꯝꯕ ꯋꯥꯟꯊꯕꯁꯤ ꯅꯨꯄꯥꯔꯣꯝ ꯁꯥꯏꯠꯇꯁꯨ ꯑꯃꯨꯛ ꯍꯧꯔꯛꯈꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯍꯦꯛ ꯋꯥꯟꯊꯈꯤꯕꯒ ꯍꯦꯟꯄꯝ ꯑꯗꯨꯁꯨ ꯀꯟꯅ ꯅꯣꯝꯕ ꯃꯈꯣꯟꯁꯦ ꯇꯥꯔꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯇꯧꯁꯜꯂꯛꯄꯗꯒꯤ ꯀꯅꯥꯒꯤ ꯍꯥꯟꯅ ꯀꯨꯛ ꯑꯣꯏꯔꯝꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯔꯝꯕ ꯃꯈꯣꯏꯁꯤ ꯃꯊꯪ ꯀꯤꯗꯅ ꯂꯣꯏꯅ ꯊꯣꯛꯅꯈꯤ꯫ ꯑꯗꯨꯒ ꯋꯥꯔꯗꯦꯟ ꯑꯣꯖꯥ ꯈꯔꯁꯨ ꯀꯤꯗꯅ ꯂꯣꯏꯅ ꯇꯣꯛꯅꯈꯤ꯫ ꯑꯉꯥꯡ ꯈꯔꯁꯨ ꯀꯤꯗꯅ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯔꯝꯃꯤ꯫ ꯋꯥꯟꯊꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯁꯨ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯈꯣꯏꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯀꯧꯔꯣ, ꯊꯨꯅ ꯌꯨꯝꯗ ꯍꯜꯂꯧꯔꯣ" ꯍꯥꯏꯕꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯍꯟꯅꯈꯤ꯫ ꯑꯩꯁꯨ ꯐꯥꯎꯟꯗꯔ ꯑꯗꯨꯒ ꯅꯨꯃꯤꯠ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯃꯔꯩ ꯇꯧꯅꯕ ꯍꯧꯔꯛꯏ꯫ ꯐꯥꯎꯟꯗꯔ ꯑꯗꯨꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯁꯥꯔ, ꯀꯔꯤꯒꯤꯅꯣ ꯁꯨꯃꯥꯏꯅ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯑꯦ ꯍꯥꯏꯔꯒꯗꯤ ꯑꯉꯥꯡꯁꯤꯡꯁꯤꯗ ꯌꯨꯝꯗ ꯍꯜꯂꯣ ꯍꯥꯏꯗ꯭ꯔꯤꯕꯗꯤ? ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯔꯛꯑꯒꯗꯤ ꯃꯁꯤ ꯀꯅꯥꯅ ꯗꯥꯏꯇ ꯄꯨꯗꯣꯔꯤ? ꯁꯥꯔꯗ ꯑꯗꯨꯝ ꯇꯥꯅꯤ, ꯑꯗꯨꯅ ꯁꯥꯔꯅ ꯃꯐꯝ ꯑꯁꯤꯗ ꯕꯣꯔꯗꯤꯡ ꯍꯥꯡꯕꯁꯤ ꯊꯤꯡꯖꯤꯟꯕꯤꯔꯣ" ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯁꯥꯔ ꯐꯥꯎꯟꯗꯔ ꯑꯗꯨ ꯁꯥꯎꯒꯠꯂꯛꯑꯒ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅꯒ ꯍꯥꯏꯔꯛꯏ, "ꯅꯪ ꯇꯣꯛꯅꯤꯡꯉꯒ ꯇꯣꯛꯈ꯭ꯔꯣ ꯀꯩꯅꯣ, ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯤ ꯇꯧ ꯇꯥꯛꯀꯗꯕ ꯅꯠꯇꯦ꯫ ꯃꯐꯝ ꯑꯁꯤ ꯅꯪꯅ ꯑꯣꯖꯥ ꯑꯣꯏꯔꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗꯒꯤ ꯑꯩꯅ ꯁ꯭ꯀꯨꯜ ꯆꯂꯥꯏꯔꯒ ꯂꯥꯛꯑꯕꯅꯤ" ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯥꯛꯅ ꯑꯩꯉꯣꯟꯗ ꯋꯥꯗꯨ ꯈꯨꯝꯃꯛꯏ꯫ ꯃꯗꯨꯗꯩꯁꯨ ꯈꯨꯠꯁꯥꯁꯦ ꯃꯔꯦꯡ ꯆꯠꯂꯝꯃꯤ꯫ ꯌꯨꯝꯗꯁꯨ ꯑꯩꯁꯦ ꯄꯥꯎ ꯐꯥꯎꯅꯔꯝꯃꯤ꯫ "ꯑꯩ ꯂꯥꯛꯑꯅꯤ, ꯃꯐꯝꯁꯦ ꯃꯑꯣꯡ ꯇꯥꯗ꯭ꯔꯦ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯗꯨ ꯑꯣꯏꯔꯒꯅ ꯇꯣꯛꯑꯣ, ꯊꯣꯔꯛꯑꯣ ꯏꯕꯨꯡꯉꯣ, ꯌꯨꯝꯗ ꯍꯜꯂꯛꯑꯣ꯫ ꯏꯄꯥꯒ ꯇꯤꯟꯅꯕ ꯁꯥꯊꯤꯕ ꯃꯤ ꯌꯥꯝꯅ ꯂꯩ꯫ ꯅꯈꯣꯏ ꯐꯥꯎꯟꯗꯔꯗꯨ ꯑꯦꯛꯁꯟ ꯇꯧꯍꯟꯗ ꯌꯥꯔꯔꯣꯏ" ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯑꯦꯛꯖꯥꯝꯒꯤ ꯀꯣꯏꯁꯟ ꯈꯔ ꯁꯦꯝꯕꯤꯔꯝꯃꯒ ꯃꯐꯝꯗꯨ ꯊꯥꯗꯣꯛꯑꯝꯃꯒ ꯊꯣꯔꯛꯏ꯫ ꯑꯩꯅ ꯌꯨꯝꯗ ꯊꯣꯔꯛꯑꯕ ꯃꯇꯨꯡ ꯃꯇꯝꯈꯔ ꯂꯩꯔꯒ ꯑꯣꯖꯥ ꯑꯃꯒ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯍꯪꯉꯨꯕꯗ ꯑꯣꯖꯥ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯨꯏꯔꯔꯣꯏ ꯃꯨꯠꯂꯗꯕ ꯁ꯭ꯀꯨꯜꯅꯤ, ꯃꯅꯥ ꯌꯥꯝꯅ ꯀꯜꯂꯤ ꯐꯥꯎꯟꯗꯔꯗꯨ꯫ ꯑꯉꯥꯡ ꯈꯔꯁꯨ ꯑꯃꯨꯛ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯅꯧꯅ ꯀꯧꯁꯜꯂꯤ꯫ ꯑꯗꯥꯏꯒꯤ ꯀ꯭ꯂꯕꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯥꯎ ꯄꯥꯎ ꯇꯥꯗꯅ ꯌꯥꯝꯅ ꯁꯥꯎꯅꯔꯦ, ꯃꯨꯠꯄ ꯁꯣꯏꯔꯔꯣꯏ ꯁ꯭ꯀꯨꯜ ꯑꯗꯨ" ꯍꯥꯏꯔꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯑꯣꯖꯥ ꯑꯣꯏꯕ ꯇꯣꯛꯑꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯆꯞ ꯆꯥꯕꯤ ꯀꯔꯤ ꯊꯣꯛꯈꯤꯒꯦ ꯍꯥꯏꯕꯁꯤ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯃꯝꯗꯦ꯫ ꯑꯗꯨꯒ ꯐꯥꯎꯟꯗꯔ ꯑꯗꯨꯅꯁꯨ ꯃꯌꯥꯝꯗ ꯋꯥ ꯂꯣꯠꯇꯨꯅ ꯂꯩ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯑꯦꯟ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫